Manipur khakta natana India ge mingchat purakadaba lamdam asigi sanaroi kaya sel thungi phibam phattabana maram oiraga Shannabadagi Pothakhiba asi yamna Laibak thiba amani haina Nambol A sigi MLA Thongnauzam Basanta Kumarna phungdorakle Kumja lisingani kuntrada India na host oiduna pangthokadawriba Commonwealth Games ki mangoinana Ministry of Youth Affairs and Sports amade Fit India ge miting makhada Sports Authority of India Northeast Regional Center Imphal na sinduna se Takil da Laibak Sai Complex da Pothakhiba Sunday on cycle ki thoram da wafam ase mahakna phongdokhibane thoram adugi sarukama oina Commonwealth Games da medal lawrakraba sanaroi singda achamba khudul pot piduna pukning thogatkhe Sunday on cycle adu Takil da Laibak Sai Complex dagi lamthakhe khongcha da du Sai Complex dagi lamsang phauduna chatluraba matung Sai Complex da amuk halaktuna panthongpham moikhe thoram aduga mari leinana MLA Thongnauzam Basanta Kumarna hai Manipuri asi sana khotnaba amasung culture na malimda masak taklibane masi chakhangba oina Prime Minister Narendra Modi gi meeting makhada Laibak asigi ahanba National Sports University lamdam asida thamlibane mising yamba Laibak singi manungda ama oiriba India gi apunba mising gi pikraba saruk macha ama khak leiriba Manipurna Laibak asigi damak tongan ba hiramda mingchat purak pangamliba asi chauthok chaningai ne masi pumnamak lamdam asigi miyamgi khona zamal lamade Mahausa na pithorakpa haithoi singthoiba sing adunane adumoinamak Manipur khakta natana India gi mingchat purakadaba lamdam asigi sanaroi kaya sel thumgi phibam phattabana maram oiraga Shannabadagi Pothakhiba asi yamna Laibak thiba amane khudongchadaba sing asi kokhanaba akhanaba thawrang kaya paikhatpa hore paring naina chatharaba Sunday on cycle asida support tawduna afaba sanaroi kaya puthokpagi mathakta chinjang kaijang daba amade ing tappa lamdam ama oiraknaba honabada aikhoi punamakna thodang lominasi hainaso mahakna makhatana phongdokhe ngasigi thoram aduda Padma Shri Award namairakpam Kunjarani amade Sai NERC Imphal ge Regional Director C Dhandapani su saruk yakhi And the sports process yama Manipur se तुमका मेडल भंगपे आपने आवा अबे हुआ एंकरेजमेंट हुआ था अबे करते होना कोई मुल्क क्या है से तो मसला अबे करते होना करवा अभी नंबर पर तुमका भागते हो मेडल भागते हो हम सो पे करते होते मांग करते अबे ना कोई सो वाली सेरेमनी अबे इस particularly boxing as a national center of excellence. See, Manipur was a मुझे मतलब घर की मतलब घर रेगुलेट है अदुन मसी की सुपर सेंटर ऑफ एक्सीलेंस है तो यहाँ पे तो हमारा ना with the backing of all the sports persons कोई अमुक हमारे Manipur को oversee और उसने हमारे